Nupi Angangda Chattharakpa Mihat Mipungi Maiyokta Taragi Chaisu Amadi Mahaka Chatminariba Lupsing Nasinduna ngasi Kaisampat Laimazam Laikai Community Hall da Silent Sit-in Protest Chatthakhre. Silent Sit-in Protest aduga mari lainana Taragi Chaisugi Chairman Khaidem Manina Fongdorakpada ngasi famliba Sit-in Protest asi maru oina Lengakpu support tauba amadi Lengaki Maiyokta famba nate Manipurda khundaminariba tongan mafurup kuntra manga asi amatta oina nungsi chanana hingminnanaba amadi Oneness of Manipur ama sagatnaba honabada ngasigi mifam asi pangthokpani. Loinana Nupi Angangda maram chadana khutlai paiba miyoi singna khut thaba asi humanitarian lawgi mayokta akanba mawongda condemn tawi asigumba thawong asi makhatana chathadanaba hotnabada ngasigi sit-in protest asi fambani amadi Manipur gi hauzik oiriba fibam asida community amaga gi marakta yengthinaba manba mawongda silakliba lamhen tuhenba Manipur thugainaba silakliba separatist pamba kangbuna Manipur gi apunmagi saktam thugainaba hotnariba asi aikoina yaningde haiduna miyamda khanganbani haina sufongdoki protest aduga mari lainana Taragi Chaisugi co-chairperson RK Nimaina haikibada handak Ziribamgi Jakuradhordagi pikliba angang yauna miyoi taruk Markuki militant singna fajinduna thamluraba matung mihati na hatoklaba matungda Barak Turelda thadarakiba thawong adubu yaningdaba fongdokladuna ngasigi protest asi pangthokpani loinana Mihat asida chenariba miyoi sing laingakna faduna logi oibe action lokhatpiu amadi nongmai paiba masel khut thoknabadi thoknabani adubu lawmi sinmida khut thaduna micham miyamda apan mapibadi taubiganu hainasu appeal tauki nakal amoromda Taragi Chaisugi advisor ahaibam siamna haikibada sanglaba puwari leizaraklaba lamdam asida amatta oina khundaminariba furup singna nungsi chanana laiminaba changi lamdam asida lairiba furup singi culture na lamdam asibu sak taktuna lakli Manipur asi furup mayamgini maitai khaktagi Manipur natte angakpa fangna talent lairaba lamdam asida tokhai taningba magi lamni haibaromda laknarakpa asi laibak thibani haiki Ojuleriba Manipur gi fibum asida community amaga yengthinaba manba adugumba lamhen tuhenba Manipur thugaiba pamba mi kharana tawraga khoi khudingmakta tenthaba separatist pamba kangbu aduna Manipur gi apun mase thugainaba honabase mase khoina yadi haiba phongdokpa aduga wanana Nupi Angangda khut thaba asi yadi haibadugi maru oina miyamda sarkarda marine nambasinda piba aduguma choba message ama aduguma pibani kana indani asigumba tha taramapan suraaba tang tadaba punsi amada kena dairiba aduguma miut mine nung lising mari manga mai thagaba aduga miyoi lising humfu hena laipam leitaraba internal displaced person laina khangaraba aduga loinana mi chani chahum an official oina chahum nom sigaraba asida aikoigi Bharat Sarkarna tawhun thokpa Manipur Sarkarna tawhun thokpa ain gelapatun thokpa do adula parahningi aikoi anglu pamatabu aduma aikoi yangnabani jati amaga ki yangnabani aiba aikoi wakalon thambu pamde bai Manipur da leminari ba jati kuntra mangase amatta oina oneness and sai mamang na hajagariba aikoi amatta oibige wakalonda the idea of Manipuriness adigi mongda aikoi changchungchi aibana niyamda politida naisida madigi message ama ibani akoigi ideas da sanaleba Manipur akoina nusiba Manipur gi ideas da pikraba mi yam kidrabani nisi china kadunglesu masi thona ki hanbam thokti separate oingba kangbu choito thokan masan ta mapam kuding tele bangapani adubu akoigi idea Manipur nusirbadi Manipur nusiba itina number 1 akoina akoigi objective Manipur nusiba itina akoigi tradition nusiba akoigi kanano khangba loina aina haijaribe yamna wangba thaki wakan khanba aesthetic sense yamna leiba
tradition yam leba adum kangbu iduna bugasi prithibida akogi jagogi isai macam phagba sanaba khonaba laiba pramase asingba pikraba ne khaba mixing atuk yam durba panguna pat tobu ngamba aduna akogi punchi haibase punba haibase Manipur nungsi bachina number 1 akogi objective warga adu makhaja ideas mayam se punna akoi khanaba darkar lei aduna mayok na basi enemy kuding akoi mayok na batabani adu Manipur nungsi pulam lang pullaga mayok na batabani haibida bulaibani tawdi araibadi natte adu handok payade akoi mayam punna masi wakhan masi munna khanabiraga Manipur asina khwaidagi maruoiba porni akoi khudingna Manipur sibai sina mangda thamga chathaminasi loinamak akogi ikimena ngakani akoi sida lamda leminaliba pulmase ikimena ngakani kaina biyati